China gi Wuhan province tagi haurakhiba novel coronavirus gi check-in thorang state asida su mapung fana lokhatna ba hotnari. Coronavirus asi sadagi miyoibada sandorpa oiramgani haina thajanari. Hairi valaina asigi layongdi naton mahi chenba sor honba nungaitaba amadi laihau tauba asini. India gi oina hauzik faubada hairi valaina asina naba miyoi mari yaukhre adubu misi minadi yaudri. Ngasi Tom TV News ka akhanana unava amada Health Minister L. Jayant Kumar na Hairi valaina asi karigumba narakba miyo yaurabasu ngakthoknaba amadi layengnaba sem saba loire. State asigi ngamkhoi singdasu thermal sensor sijinaduna achat awok sing check tawbagi thabak chathari. Koina mayamna hujik yamna alarming oyuman ba coronavirus aitan hadak recently China gi city amati thorak palaina se Manipur khakta natana koi gi India mahung phuti makta amasung koi gi India wang mata mapan gi foreign country sing dasul leno alarming oy makal situation malai manam de mase laina sam deadly oiba am sigan ba makal laina am thuna madu makal laina ne na haibna mayam na yam mana mayam da cover da de news channels sing da pa ba lin khang bi ramane ada masida aina makha samda chening mada sigi virus e makal sa hanati already exist or makal hande hung leira makal gi potam oiba haibatai ada masih hana mathangda amurak anirak sige same virus sina matuna sum sandok nang lakba si masi mutation to ba dana jak han mamam tol madurigi atoba mong amada atoba kano man chi ora ka amung mapang ka amung kangkhalakpa atoba am chi amung mapang kangkhalakpa main to ba adana sige se hoji hanakte inong nong na China gi jaga sidat malu thore adana masida precaution measures se Manipur lori makli precaution measures jo top India mafam singda masung top jagas na lobo habit manam makli mongam manam de like say basically laina sigi virus sandorok tanaba madana maruina China dagi lakpa makli kambu bung China gan nang makli jaga sindigi lakpa makli madagi mi sing sei masya kona Manipur chang be ana makli jaga sigi entry sigi jaga sirida akoina check to mo virus nare nataga nate adu togi symptom lai nataga laite na base test over number 1 the madugi tamata Manipur da hoche health department na paud hekta baga khoina khuluk ta lokhat cha base shiroi lili gi manak lai bam kil village amada khoi gi rumor habitai madu sandok tana kitam sa sagat paga lu tawre habi paum lak pudi khuluk ta madu khoi gi medical team thari yangale but madu khoi gi kasu oram dre cham cham ordinary high fever the running nose winter gi marungi koi gi adu makil laina sing orame adu gi khona lokhat chari ba jaga sing entry point se maruina akoi airport ta akoi gi medical team thamme nurse thamme adu maduna matching loina na adu maduna laiba makil gi foreign country di lakpa makil mi sing se mase akoina marai bakta akoina kano na akoi gi matching hin thalaga re ma kapaga virus sira yaw de habagi detection to ba chap matugi 100% accuracy yaw detection ne have de hajore but tawdi suspected oy makli detect to be makli report matu makoi main power equipment atamun ko restart maintain to raga name address kada waje lakpa tang kya habising juma ko entry to ri this secondly akoina mori gi site se the entry point mo oiba ina more da ko lobby makli precautionary ko measures lori detection team sanga koi thammi digi men pomatic channel itana maduma koi kana honari digi adu tana mori ge taina ba jaga de leiba bihang and hai makli gi sigi boundary oi makli jaga sidu entry point ma chama lei dama chopna tragasu mate de sokoi thammi loina koi jiri bam digi loina koi ki Nagaland lom de la ko makli poching chitasu akoi tongan makli gi koi men power equipment sorry madu koi thamaga madu ki precaution measure ma lori adigi masida akoina hojik chigi matakta akoina lokachari se kitang si laina side da as per koi guideline from World Health Organization ko pp rapoda suspected oiba makal gi nupa na tagun pima mase 14 days observed to na kana pan thondana thambakanda hai time mit longnal tanaba thambakanda 4 days thamba taraga di madu kem to taraga di so he or she is quite normal na hai gi presumption na draw to ya no madu tabu yana bagi damakta koi rims amasung jenims ta madu facilities koi hanga ka madu koi thamgre adana mayam ta prasad madu ma ai hajanange
द हजि हजि मक्ता कोरोना वायरस से सी गुली जे सारादी हेता फरे ना हाइबगी मदुगी क्योर तौनबा मदुगी ट्रीटमेंट मदु तौनबगी हिदाक हजि फावबदा कोई लेत्री अदना मदुगी लेत्र फावबदा हजि हारिबा सिंगजिदगी ngaktung nambigi dangta hakchang si immune che kalhanba de loinana koigi yamna hygiene haitai koina khutsa tigloin hakchang si taru tanana virus any virus madu maybe corona virus be amo be adum hide besing je virus khuti mun ki je kaino habita gedi meti pai pusna hainaba koigi mawong ta na lu na na leiba na habase masina virus ki aki boibani hakchang lu na na mawong ta na thambiba hakchang je yari care lobiba dusina phone da hojik aset awan time matamne corona virus laitaba matam oira hawada hojik na na matam ne kok chikba lai hau to ba fever to ba ti running nose koigi na to na hita ba ti khanau koigi ya sa ba si masi season ma da tatna dum normal pisi oi makal po ne da hari makal po si masidagi henjilak ba amasung masi atobu guli na phaba ngamakta ba dog masin am daily oi makal po ma yakshi lapo da sigi virus makan karam ba corona virus ai si yan pakna bu khaki wa dani do hoji juma ke de right now koi manipur da corona virus ki keningai maram ko su kai no to laite ta na madu hainangi digi hojik dagi na ngaktang mamang da koi school education madugi da su honorable minister na lead to na corona virus ki matang da moi su koi awareness campaign di school sing da angang sing da maruina chhatra sing da masida command tok dagi haibagi sigi si awareness ma pina bhai program to yadana every section of people maduda message pass on to giranda bhatina department khudi mon coordinator gat mind to tan tawna bhatina ko sem sajari honorable chief minister leng thore honorable chief minister lakperam nina koina hojita koina director nong peram information ma chi mi khale ruga corona virus se thingna bi damuta madu protection tawna bi damuta akoida koigi khudamaina koigi khud moja adai loina na koina so hor mad nanga na mark adu masing lai na bagi kitang mass finance jam manung chi tar hawda akoida pesa limitation finance constraint lai ra hawda city it is a very special case adin yaragadi from planning department pesa kitni emak to bio su makal poching se masi akoy thingna bi damuta sigi lai ba makal gi poching sing material sing se darkar lai ya na koy chi su kalai honorable chief minister na in large interest of the people so na bi to pi ra kene bi thajab lai adu target manipur ta kisu kai na hojik koigi medical team sing school ki level la social welfare department level la ati loin department khudum ta loin mo aware oina ba ta na khona dan lai ri banina kachu ka hina pa nga leite he na janin prachata masaki public message ma ai tarap tagi health department tarap tagi through tom tv ma to message on pass on to jare State asigi oina laina asina naramgani haina chingnaba mioi mari gi sample Pune da leiba National Institute of Virology da thakre Indian Council of Medical Research ki guideline matungina China gi Wuhan province ta chatluba mioi singi sample collection tawduna test tawgadabani amadi China gi atai mafam da chatluba amadi lairuba singna coronavirus ki layong leiba sing khaktamak sample lawduna test taw haina khangalakhi 2019 novel coronavirus habisi ko yamne kininga oiba yamna khudong thiniai oiba lena ma hojik oirali hoji baute p3b da ngasi pung taru phawbu gi phangba pawda 16831 yogre aduga China tatana 16650 aduga 181 in 26 countries ko aduga 362 sina sigre masi manung sida 361 na China da ada amane Philippines da aduga Manipur da su khoi yam alert oin lere yakhoina hoji bawda khoina tawrisi entry point sing che border ge entry point oiba khoi more adigi Jiribam Behang adigi airport adigi Kamjong side ki porous area kharda yakhoi loina medical team thamdana sanga iba sing je khoi fever leibra leitabra adigi flu-like syndrome leibra amadi masi kari lamdagi lakpano kadai sakadamno magi travel history ama manga koi thajan ma hore aduga thermal sensor ama pairga moi sing se lehau leibra na masaji thengdana koi khulai ma pairga yemu je koi screen loina torga huji se sangali aduna yakoina handaksi koi dise hosan khuni makto order loina thokre dise hosan su koi
male gi ward manga female gi ward manga separately identify torga masi any fever with cough body ache and difficulty in respiration and sore home the waba mayam sing ji leina ba identify torga thamoina khoi haigre ada kari ma moijin henzalaga di khoi imphal gi Jenims and Rims the Porana by ambulance ready to, and a quay order loy tosakre, CMO Miam, the quay Paupijakre, and Dr. Miam the loy alert when Langre, at the Hojo CC Queniam special in a local pamna, quay staff sing doctor, any subordinate staff sing Kanam to Suti Lobiaroy, Lobo Taraga, the quay medical ground to the Lobiaroy, at the Masi, when a medical board put Hoganari and a Kanga Suti Pigani, having a semi information see Quayam Edel when a lady, I don't know. Koina mapanda hoji India government ki koi guidelines matungina Wuhan hariba jaga asidagi hekla aba adurgadi koi test thokpa symptom lerasu laitasu aduga especially China dagi lagasu moji loina test thokpa aina koi order na lei aduga yakoi gi any China nataba jaga dagi lagadi moi symptom leitragadi test togunu haiba adu ko order am zile ana koi order si koi na si thame ana maina masi smaina direction pire ada ya koi na masi nodal ICMR Indian Council of Medical Research na Jenims nodal officer ama koi identify tor khale ba nodal officer ki through the ya koi any suspected case moi salaga test torga moina courier da torga tharga yakoi Pune da National Virology Laboratory da koi thagda ba viral laboratory da aduna masida koi test torga masi positive oi des moina koi da pau pirakani hoji pawgi manung da koi na phangba pau da koi Kerala da ani positive oi haiba pau phange aduga siba na badi hoji sibadi India gi oina leitre aduna India da tholai ba missing si India da mapandagi tholai ba missing che koi yam kan India go minasu koi screening tawna mar quarantine tawdana koi yam kana hoji India go mina step si lokhali and masi koi na kaiso kininga leite masi koi na khangda bamna siri basi China da ngaktan ayamba koi na 362 basi mangda ama katane be Philippines da series adani yam kan madi moi da lereba ada mapan leisaleba mapan tholaga di masi khara sonda bugumba khota gumba kan matam sum kuisila bugi ko aduna masi koine yengde yadrisi magi incubation period se 2 to 14 days neba si manung sidaida koine yam isolation torga yumda lerga su symptom letraga di home isolation to biye manas karing ba symptomatic orga di ko hospital da poraga isolation to godaba masi ma koina khambi bitaba adaga kana go mana lok la hu toraba masa protect aba pokuksi aba haksang khangsu sondaraba amadi yam thuna ma je sor homba wabagi anaba je yor aba maddi khoi yam thuna hasan pubir kadamni adu kari gumba sor homba yaudre ba isam sam lok khuba khopa naba le basidi any doctor amada khoi chel gadam yek topi biya ana khoi ozi all institution me apunam khoi ready tawn le jare ana yakhoina panjari ba khoina kari tawdagi tawidagi haiba khoi preventive measure karasi khoina imbibita ay amu hanna sum haijage mayam da ningsang boina madudi yakhoi ji hygiene and sanitation si am phanba luna lana leiba adu yakhoina kana guma amana lok thungagadi maji mark sapi ba natraga khudor pa matamda hakti khal pa matamda luman guma amana khumjambi ba maramdi masidi droplet infection ni yakhoi lok khubajidagi yauriba khoigi isingumba yam kukkuba droplet sida masida yaurga chakhibani aduna masina kanagumam da hojanaraga masi changkiba yarmi da anabane na khalaga su yam naksandraga di kesu changoi yam naksan yam nabane khangadi yam contact to bidaba thengna bidaba khara lamnon leiba adu marks yaur yauda su yai kesu kaide aduga masi anabasi khoi vaccine leitri vaccine sadri aduga masi hidak leitri hidak khangdri aduna yakoina preventive measure mana nara matamda kari tawgdagi haibado adudani yakoina hoji tawrise haibadi masa saragana sadana ba tawbiba sor homba waragana mai ventilator da thajalaga mai sor holanba adi sondaragana mai nutrition pibiba fluid pibiba dehydration tawndaba adi masa sondhandaba
ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤ ꯍꯦꯟ ꯋꯥꯁꯤꯡꯁꯦ ꯈꯨꯠꯁꯤ 20 ꯁꯦꯀꯦꯟ ꯆꯪꯅ ꯍꯥꯝꯕꯤꯒꯗꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯑꯍꯥꯟꯕꯒꯤ ꯁ꯭ꯇꯦꯞ 7 ꯂꯩ ꯃꯁꯤ ꯐꯖꯅ ꯏꯟꯕꯤꯕ ꯐꯖꯅ ꯁꯥꯄꯣꯟ ꯇꯧꯔꯒ ꯏꯁꯤꯡ ꯖꯣꯔꯣ ꯖꯣꯔꯣ ꯆꯦꯟꯕ ꯃꯐꯝꯗ ꯍꯥꯝꯕꯤꯕ ꯑꯗ ꯀꯔꯤꯒꯨꯝꯕ ꯍꯥꯝꯅꯅꯕ ꯑꯩꯈꯣꯏ ꯁꯥꯄꯣꯟꯁꯤ ꯐꯪꯗ꯭ꯔꯒꯗꯤ ꯍꯦꯟ ꯁꯦꯟꯁꯤꯇꯥꯏꯖꯔ ꯑꯃ ꯄꯤꯈꯥꯎꯗ ꯍꯥꯞꯆꯤꯟꯕꯤꯔꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯃꯣꯠ ꯑꯀꯥꯏ ꯄꯥꯏꯔꯨꯔꯒꯁꯨ ꯑꯗꯨꯝ ꯁꯦꯡꯗꯣꯛꯄꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯤꯠꯀꯨꯝꯕ ꯅꯥꯇꯣꯟ ꯃꯆꯤꯟꯒꯨꯝꯕꯁꯦ ꯉꯥꯏꯇ ꯊꯦꯡꯗꯅ ꯈꯣꯠꯇꯅ ꯇꯧꯕꯤꯗꯕ ꯑꯗꯨꯒ ꯃꯁꯤ ꯄꯥꯏ ꯍꯥꯏꯔꯒꯁꯨ ꯈꯨꯠꯁꯤ ꯐꯖꯅ ꯍꯥꯞꯇꯣꯛꯑꯒ ꯇꯧꯕꯤꯕ ꯇꯥꯕ ꯑꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯊꯣꯛꯂꯤꯕ ꯖꯒꯥꯁꯤ ꯁꯥ ꯉꯥ ꯁꯦꯝꯐꯝꯗꯒꯤ ꯑꯣꯏꯔꯛꯄꯅꯦꯅ ꯑꯩꯈꯣꯏꯅ ꯂꯧꯅꯔꯤ ꯑꯗꯨꯅ ꯁꯥ ꯉꯥ ꯁꯦꯝꯐꯝꯁꯤꯗꯒꯤ ꯃꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯁꯥꯗꯒꯤ ꯁꯥꯗ ꯁꯟꯗꯣꯛꯄ ꯂꯥꯏꯅꯥꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯦꯗ ꯖꯨꯅꯣꯇꯤꯛ ꯗꯤꯖꯤꯖ ꯀꯧꯋꯦꯕ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯃꯥꯁꯤ ꯁꯨꯝ ꯆꯦꯟꯖ ꯇꯧꯔꯛꯇꯅ ꯆꯦꯟꯖ ꯇꯧꯔꯛꯏꯁꯤ ꯀꯩꯅꯣ म्यूटेशन तौरप माजी स्ट्रक्चर से माजी RNA नेबा RNA एबा खोई कई जिन मखलमनी मसीदैदा एखोई स्ट्रक्चर से म्यूटेशन तौरप से मौन से चेंज तौरप हाइबदगी खैतंग चेंज तौरप माजी हेतो यामना चेंजेबल ओइबा मसी मरमदसु यामना मुन्ना खंगद्रिबा अदुगुंबा लैना अमनी वायरस ने कोई रेडी दे याम फजल ले मसी याम कीना हेक थोलपदो अदि रिम्स कादी हाना ऑलरेडी रेडी लेरे जेनिम्स ने खैतंग कोली याम फजना वेंटिलेटर का थमदना अदुगा रिम्स सिदी हाना जु मोई आइसोलेशन वार्ड दम लेजेबा कोगी टिटानस तौबा हुई ngaw ne sipagumba adagi ngasai gi lonagan belaina singse measles kuma lapui thamnana bi isolation wa tongana su lejeba hosan tongana pundana asom nakan de koigi postmortem tawum bi jaga adum de leyeba and masi yam effective oina lady adaga hoji jenimsu yam kana honor tana baji fazana identify tawga lady private hosan si koina order thojena masi koi telephone ko china oina di haigre adanga si koi order si ngarang nomajing oibnina masi namaga koi tharani private hosan si moji alert oina lebiu ambulance ready lebiu anytime the help tawbiu adagi ngasai gi koi karang mamna gadi home isolation tawba hosan yam tu pubirakpa adagi sanga yomham da pangchang changbi daba aduga sanga yomham da changbi daba aduga masi koina kariba pona ma sanga thongna khotna sage ju pajana munna thongbiba aduga yakoi hai dai ro oiba poching pajana samthoga sabiba mamdi sanga dagi तौपनीना उचेक्तगी करीदगी तौरगा मान मथी फाजरगा नसाई असापोत द तैवरगदी मदुना खोइना मु दाइल चासलगदी मदगी सुयेना पोलप याय खुदम मोइन हारबदी इबोला गाजदी असापोतगी सुदम गंतोवेबा अनु मसी हम सेक्शन सैनिटेशन हाइजीनजी फन लेबिबा मसी दरकार होय अनु मसी दनी कोइ का हेना सेक्शन इंगाई सी हाइजीन सैनिटेशन जी फनबसे मसी गदने कोइ दरकार होरिस वेटरनरी कोइ सांगा जिना कोइना मसीना कोई वेटरनरी दगी मु तौताबा कोइना सु मोइगो कोऑर्डिनेट तौनखरे मसी जगह जी यंगजंबिउ कोई nga खुदबैना nga गिसु कोई फिशरी सिंगिना मोइना मोइ जगह दो खरे यंगजंगदबा कोइना फूड सेफ्टी की साइड जो कोना हाइजा करे फूड सेफ्टी की साइड से कोइना पैकेज पोर्टसी ना याम ड्रिंकिंग पैकेज इसिंग थपुंबा असाबो पैकेज द वने तोई अतैबे डिपार्टमेंट का जो कोई कोऑर्डिनेट तौनरगा माइ जगह की सांगा जिंगसी मोइदेगिसु खरा एडवाइस कर पीबीनबदो कोइ दम हाइजाग्रे हौजिक स्टेट असिगी हॉस्पिटल अनि रिम्स अमदि जेनिम्स दा आइसोलेटेड वार्ड थमदुना वार्ड असिगी डेडिकेटेड डॉक्टर नर्स अमदि अतै स्टाफ सिंग सेमदुना लेरे मसिदा सुनतना स्टेट डिस्ट्रिक्ट हॉस्पिटल सिंग अमदि प्राइवेट हॉस्पिटल सिंग दसु आइसोलेटेड वार्ड थमनबा खंगनबा लेख्रे कोइगी डायरेक्टर ऑफ हेल्थ सर्विसेज मणिपुर गी गाइडलाइन अमगी मतुंगिना कोइगी कोरोना वायरस की इंस्पेक्शन सस्पेक्टेड केसेस सिंगी कोइगी स्क्रीनिंग कनो रूम ममा थंबी ओइना अखोइ नहान मदुम अखोइ थमजखरे आइसोलेशन वार्ड ता अदुगा बेड मरी हौजे अदुम लैरे अदुगा स्क्रीनिंग तौनबगी अखोइ फैसिलिटी सु हौजे किसिदा थम्मे अदु सैंपल हौजे की थागी बदु अदुगी रिपोर्ट हौजे फाउबुदी फंगद्री एज पर अखोइ लेटेस्ट कनोदा अदुगा गाइडलाइन सी हौजिक फाउगी लेरिबा अखोइगी ICMR गी हाइतारे कोई नेशनल गी वइना लेबसिददी चाइना की ngasai ख्वाइदगी एफेक्टेड ओइरिबा वन डिस्ट्रिक्ट से सिदा चलुरबुदी मागी सिम्पटोम लेरजु लेत्रजु अखोइना सैंपल सी लौदबा यादे
aduga atei jaga da chaluba or any risk leiba country da or China gi atei jaga da chalu ragadi symptom leitragadi akoina moisi just follow up tau haiba adu moisi akoina sample loba khopagi adumaki instruction di leitri adubu masigi guidelines se adum yam thuna khoigi national kainosida magi laiba change dugi matungina dum change torpasu yayam hauju hawgidi koina follow tawjari si aduni ICMR gi just one district bu oiraba adudi ma symptom laisu leitrasu koi sample si lauraga ada hujiki Pune gi national virology lab si da thadaba yade adu atei jaga gi di koina magi symptom di lok khangde magi sore throat khanau na ba adagi respiratory sore hom da wa ba khotpa leiragadi magi follow up natraga conservative treatment tawraga aduga magi just atei daily gi magi handle up khosal up dudi adum contact toktare akoi hospital da dum tas samadi adum leigani preventive measures se aseng badi masidi man to man contact or droplet infection sinani ayamba koino lok khubada kitang kaino yawgi basi sina khwaidagi risk leiba mine haitare aduga pot sei mana pairuba or mana adagi porakpa adugi di koina sapchaba adudagi sandokani haibadudi is very difficult to say ado hauji sigi virus sigi di droplet infection sina khwaidagi maruiba kaino ni asian haitare aduna person to person contact se si amaruiba khwaidagi preventive measure hairagadi person to person contact si kitang akoina masida somda focus tawgodoba hauji akoina ayamba patient oina ju thamba natriba just suspicion da or suspected case la agadi adude screening tawrani darka laiba 1 or 2 obi or case ina yamna positive in the alarming situation da la agadi adugi di it is a different koigi kenoma category ni adudi latest update ki matungin na India da maroina Kerala da mi ahum coronavirus na nare haiba adugumagi report leire loina na Manipur da su masigi laina se sandokpada sandorakpada akhoi thengnana ba haidana Jenims ki oina akhoi chapchaba khongthang lakhat chare akhoi na hojik akhoi isolation ward infectious control disease center hojik leitragasu akhoi na isolated oiba mafam amada phamung mari thaba mafam amada akhoi doctor sing aduga akhoi nursing kaino tawduna adi duty roster semaga leire as masigi roster si issue akhoi principal secretary health aduga director health service director Jenims loina all issue di thagre masi nan tarik kaino da tawbuni tarik kuntra tarik amada thagrabani aduga hoji akhoi gi masida akhoi sida ngasi su ibem amala amme ado lawdrasu yani hena akhoi kaino se guideline ama akhoi da lay from the director general ICMR rom dagi aduna symptomatic oida patient si lawge haragadi hoji ki effect toriba province dei lakpa mi oragadi law se haba aduga atopa mafam dagi di symptomatic oidragadi law no habani aduna ade atopa na 14 days adagi China dagi hoi ki mafam dei 14 days henjala aba lakpada adu oragadi yam kanna chingningai oidre aduga akhoi even special water ka ama with ventilator ready tawraga dum thamme aduga akhoi gi sida Jenims ta lakpada sample collect tawnana bagi damakta akhoi gi microbiology associate professor mana lusing mati mamasu leire adu hauji ki oina di Manipur dagi tha ki base aina to the best of my knowledge rims tagi ahum suramani aduga Jenims tagi ama khatangai ringa si ama lami adu akhoi ma si symptomatic su oide aduna lawdra su yani hena adu maina akhoi convince tawraga chatkina aingonda leba report ki matuina lei adu mayam hoi nga sagi precaution oina mask kuma upakhopa adu kaisu kaide kaiba leite adu ka hena mi pai ningai makti hujudi akhoi gi state si yokselaktribanina adu makti leitabra ai mayam da thamjage प्रजा सिंह अयामना अखोई मणिपुरी लिटरेसी रेट से याम वांगबनिना हौजिक अदुगा प्रिंट एंड इलेक्ट्रॉनिक मीडिया समना हारबदा टॉम टीवी गुम्बा हाबदी ISTV इम्पैक्ट टीवी अदुगा अखोई लोकल पेपर्स इवन इवनिंग की पेपर्स मैम लई अदुना अवेयरनेस ती याम पीवी रे अदुना फनेयामना दी खंगनरमनी हाबसे आईगी थाजब लई अदु अदैदा खितंग हापसन जनिंगुदी
ngasai mask face mask kumba tawraga laibaduna protective mechanism khara oyena hainei ado how far chumidi khangde ado ka hena pakhat ningai di akhui state ki wendi oidribra nai khaji State asigi border town ama oiriba More dasu More Hospital gi kangbu amana novel coronavirus ki laichat asi Manipur rom da changak tanaba section thorang lokhatli Indo Myanmar ngamkhai gi More da tainariba Myanmar border gi gate number 2 amadi gate number 1 da tongan da but ani hangduna thabak paikhatpa amadi ICP da doctor ama thamduna mapal lebak ta gi lakba foreigner singbu check tawba gi thabak chathari Hiram asigi matangda More Hospital asigi medical officer oiriba Dr. T. Bikramjit na phongdorakpagi matung inna novel coronavirus asi January 19 dagi More gate number 1 amadi gate number 2 da hospital asigi team singna infrared thermometer khulai sing sijanaduna Myanmar rom dagi changlakpa mioi sing screening tawri ICP dasu doctor ama thamduna mafam aduda lakba foreigner sing changakpada hairiba thabak asi paikhatli ngasisu Jaipur dagi cyclist ama Myanmar farg lakpada loklai hok amadi lokhuba tawbadagi chingnaningai oi haiduna rims ta thakre haiki moi Burmese moi India da changak pagai thermal screening non contact thermometer na tawraga moi temperature olaga ko mai symptom lebra hangaga akhoi kana screening tawri adigi akhoi gi ICP da ju doctor amat tharaga moina foreigner visa tawraga changakpa foreigner mayam jisu lok thungba aduga laihugumba leibadagi maje akhoi gi IDSP Manipur headquarter ga pau phaunaraga akhoi ngasi ambulance ta ju ama rims ta thagi dangairi Amaromda More da leiriba All Community Development Organization gi president TH Budamite na phongdokhibada hauzik coronavirus asigi matangda More Hospital gi teamna More gate number 1 amadi gate number 2 da fever screening gi thabak paikhaliba asi khakta natana gate number 4 dagi gate number 1 fawgi marakta leiriba ahoba mafam singda chathok chachin tawriba asidasu fever screening tawfam thamhaningi loinana hospital da akhanaba ka amadi ambulance chingba thambiu naka number omda khamba ko mioi amanasu coronavirus asigi matangda More da leiriba miyamda hena wakhal tahnaba awareness tawhaningbagi apamba su phongdorakhi Hoji China dagi santorokliba coronavirus asigi matangda Myanmar gi imthangna leiriba More town da More hospital gi staff singna hariba laina asigi matangda scanning tawbagi thawrang lokhaliba si gate number 1 amadi 2 khaktanatana gate number 4 dagi 1 phawgi manungda chathok chasin tawriba mafam ahoba singsidasu hariba sigumba scanning tawbagi thawrang asi lokhatlaningi More hospital da special room natraga special ambulance su ready tawduna thawrang tahunjiningi maramdi More haiba mafam si Imphal yobada yamna thapa khudongcha da maramna sigumba thawrang asi lokhatpiradi phagani haiduna ekodong maigedi phongdok chaningi akoina ojiji mayamna pakhanariba kinariba coronavirus aduna leiriba akogi Myanmar border ga tainariba town More da koi public moina praja moina hojiki hariba virus gi akibasi More praja da so dum khara akhang khara dilei aduba ayamna khangdabana oi aduna border da budi khara section thoram budi lokhatpri government hospital na su aduga atai leiriba changthok changing Imphal legi laiba khangdaba kaya amasu lai masi akoina mask ki campaign boyo kari boyo masi awareness kem khara chathani Jiribam district asu ngarangdagi hauduna coronavirus detection camp hangduna amadi infrared gun thermometer sizinaduna state asida changlakpa miosing check tawbagi thabak kanna chathari hauzik fawbagi oina coronavirus na nabani haina chingnaba mioi amata thengnadri masigi matangda Jiribam detection camp asida duty taramba MPHW Pukhrambam Amuyai Masinghana tha asigi amadagi haukiba coronavirus asibu yaubra haiduna section thorang lokhatuna lagliba asida hauzik fawbagi oinadi virus asina nabagi chingnaba case amata phangdri check tawbagi thabak asi aduma makhatana chathakigani haiki nakalamromda Assam dasu coronavirus ki section thorang kaya lokhatle haina Guwahati Medical College and Hospital gi medical superintendent Dr. Ramen Talukdar na phongdokre ngasi superintendent asig office chamber da aikhogi paumiga akhanan unaba amada mahakta makha taraduna coronavirus sandokliba leibak singdagi lakpa mioi sing screening taunaba Guwahati airport ta center sing hangduna thamle masigi mathakta kanagumba laina asina naramba yai chingnaba mioi sing yengsinaba hospital asidasu akhanaba ward sing hangduna thamle masida Assam gi miyamna thoina mi paibiganu haiki
any persons traveling from the affected countries or any persons having history of contact. And there is a screening center being raised in airport, Lokapura Gopinath Bodle Airport. There are continuously monitoring committees there. 2 ambulances are being kept for readiness. And in Guwahati Medical College, if any patients are being brought, so the isolation ward being arranged for treatment. And thirdly, the private hospitals, definitely they are also to get ready for handling the persons affected with coronavirus. They have to, otherwise also it's a viral disease. So definitely the situation is not that alarming. So people should not get panicked, and they should approach doctors in case of any problem they're facing. Because see, in case of coronavirus affected people, they're having typical symptoms like there will be cough, fever, respiratory distress. So I think it's a normally controlled situation, so nobody should get panicked for that. Laingaki maikaidagi laina asidagi ngakthoknaba amadi layeng chathanaba sem saba loiri hairabasu kaya yamna thabakta onthokpa ngamgadoribano haibadu yengkhiba tari. China gi Wuhan province gi hona sandorokhiba novel coronavirus ngasidi mathang sandoroktuna India gi state Kerala da yaurakre. Hariba state asida miyoi ngasi phawbada positive oiba thengnakhre. China gi yamna nangna leiriba state asida hariba virus asi lajlaktanaba state ki health department yam akan section thorang lokholagli. State lady Bamu sing Hari Blana Sibu, Naktoke Haragadi Isasi, Lunana, Labour Sini. Camera person Henry Galuna, Ramana Le Sanctem, Tom TV News, Imphal.